morning mayam ahanba maktada aigi channel bu jengbiriba ichinaw khudingmakku taram nausari mayam aikoi mai cha morning walk thoklai jeng chatnari se jeng mayam na walking se side china gari cheli ason gisina pura walking gi dama ayuk pung 9 bau se thingi adana gari kan side cheli se sinai koi mayam gi walking gi khali ni se walking dagi khoi hanjade walking loina hanjale mayam da lei mapan siga photo amta namjage mayam si lei je phajadra mayam akoi hanjale ma cha sabji su lei re se padiwa mapun nama berendi kg ma nota se mapun nama leire imai cha walking de halakpada ado mayam hoji kole wairam sengba haurage bye mayam aigi ngasigi lunch ki mathel se sini berendi se kangau ma taure hawai jar ma metle khajing ma taure panda aikoi sigedi lota hairaga khangnai assam dadi lota se chamthong ma thonge adagi thabi am asina sum loisalle mayam ado sabadi uchararoige chinau sing mayam punamak aigi video sibu like share subscribe tabiramu mayam thank you ngasigi oinadi bye bye mathangi video da monarase chinau sing